Minister 𝗬𝗨𝗦𝗡𝗏 mayumda amukokna yumthugaiba amadi changluba leite haina All Manipur Muslim Organizations Coordinating Committee gi maikaidagi fongdorakli amukoki Informations and Publicity Secretary na thadorokpa charol amada makha taraduna hai media report kharada amukokna Minister 𝗬𝗨𝗦𝗡𝗏 yumda yekai thigaiba thokhalli haina maral sirakliba ase yumpham yaudabani apex body ama oina lebaki oina issue singda miyamgi oiba interest da matam pumnamakta saruk yaba haibasi Pangal Khunai oinadi tawdaba yadraba thawdangni Jiribamda thokiba laibak thiba thawdok amada mara leijadaba micham taruk miyoibagi minungshigi wangmada nupi ahumga loinana angang ahumbu tamthina otnairaba hatkiba thawdok adu malemgi puwarida khwaidagi tamthiba terrorist ki oiba ludaba thawong ama oihauragani thawdok adubo Public condemnation tawduna miyamga loinana democratic oiba candle light protest mafam kayada amukok na pangthoki adubu numit asigi numidangda amukoki thawmi singna Minister 𝗬𝗨𝗦𝗡𝗏 natraga kanagumba MLA Minister amatagi yumda changduna amang ata thohan khiba leikhide haina charol asida fongdorakli numit asimaktada MLA singi yum singda pendraba miyamna hingsagi thabak chathaki adubu atamnana amukokda FIR panaba khotnaduna maral sirakpa laibak thibani maramaduna hiram asiga mari lenana Minister 𝗬𝗨𝗦𝗡𝗏 na makhatana atamnana loop asida yumpham yaudaba maral sibaga loinana loop asigi mathakta sakti sizinarpa taragadi tangai padana miyamgi achetpa firep launaba khongthang paikhatpa amadi ihau kaya laknabagi maram oirakani haiba wafam thamlakli